ꯑꯩꯈꯣꯏꯅ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯊꯥꯗꯣꯛꯑꯝꯕ ꯕꯣꯛꯁꯇꯣ ꯉꯁꯤ ꯊꯤꯜꯂꯛꯑꯝꯃꯦ. ꯁꯤ ꯂꯩꯔꯦ. ꯁꯤ ꯑꯃꯨꯛ ꯊꯥꯡꯖꯤꯜꯂꯒꯦ. ꯗꯥꯃꯣꯁꯇꯒꯤꯁꯦ ꯃꯊꯥ ꯁꯥꯖꯔꯕꯅꯤ ꯖꯨꯒꯥꯂꯤ ꯐꯪꯗꯕꯩ. ꯆꯤꯡꯖꯪꯗꯨꯗ. ꯑꯩꯈꯣꯏ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯊꯥꯗꯣꯔꯛꯄ ꯄꯥꯔꯁꯦꯜ ꯉꯔꯥꯡ ꯌꯧꯔꯛꯑꯦ. ꯊꯥꯡꯖꯟꯕ ꯉꯝꯗꯗꯅ ꯊꯥꯡꯖꯜꯂꯝꯗ꯭ꯔꯦ. ꯀꯤꯂꯣ ꯀꯌꯥꯅꯣ? ꯑꯦꯃꯤ ꯀꯝ. ꯑꯁ ꯑꯟꯕꯣꯛꯁꯤꯡ ꯇꯧꯗꯣꯏ ꯄꯣꯠꯁꯤ ꯂꯧꯏꯍꯦ. ꯑꯦꯃꯤ ꯀꯝ. ꯏꯟꯅꯔꯛꯏꯁꯦ ꯌꯦꯡꯉꯣ. ꯀꯩ ꯌꯥꯎꯏꯒ ꯀꯥꯎꯈ꯭ꯔꯦ ꯀꯨꯏꯃꯟꯗꯅ. ꯑꯦꯃꯤꯒꯤ ꯇꯣꯏꯁ ꯌꯥꯎꯈꯤꯕ. ꯀꯩ ꯌꯥꯎꯈꯤꯒꯦꯕ ꯀꯥꯎꯁꯜꯂꯦꯅ. ꯑꯩꯒꯤ ꯃꯣꯝꯄꯥꯛꯐꯤꯗꯛ ꯀꯞ ꯀꯩꯀꯥ ꯌꯥꯎꯋꯦ ꯈꯪꯉꯦ. ꯑꯗꯨꯗꯤ ꯑꯣꯄꯟ ꯇꯧꯔꯒꯦꯀꯣ. 1 2 3. ꯕꯛꯀ ꯆꯤꯡꯗꯧ ꯃꯥꯜꯂꯦ. ꯄꯦꯛꯀꯤꯡ ꯏꯁꯥꯅ ꯇꯧꯖꯔꯝꯕꯅꯤꯅꯀꯣ. ꯋꯥꯔꯜ ꯀ꯭ꯂꯥꯁ ꯄꯦꯛꯀꯤꯡꯅꯤ ꯍꯥꯏꯌꯣ. ꯍꯦꯄꯤ? ꯍꯔꯥꯏꯁꯤꯗꯤ. ꯑꯦꯃꯤ ꯖꯣꯏ. ꯌꯥꯎꯕꯨ ꯌꯥꯎꯈꯤꯕ꯭ꯔꯥꯕ? ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯉꯥꯡꯁꯦ ꯍꯣꯞ ꯌꯥꯝ ꯀꯥꯏꯔꯅꯤ. ꯑꯣꯀꯦ ꯏꯠꯁ ꯃꯤ ꯑꯦꯃꯤ ꯖꯣꯏ ꯍꯥꯏꯁꯤꯗꯤ. ꯑꯩꯈꯣꯏ ꯃꯊꯛꯇꯩ ꯀ꯭ꯂꯤꯡ ꯐꯤꯜꯝꯗꯣ ꯊꯥꯡꯊꯈꯤꯕ꯭ꯔꯥ ꯑꯗꯨ ꯅꯨꯃꯤꯠꯇ? ꯀ꯭ꯂꯤꯡ ꯐꯤꯜꯝ ꯅꯠꯇꯦ ꯕꯕꯜ ꯔꯦꯞ ꯆꯍꯤ 2 ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯣ. ꯍꯟꯗꯛ ꯂꯦꯝꯍꯧꯔꯤꯕ꯭ꯔꯥꯕꯗꯣ? ꯃꯣꯔꯥ ꯑꯆꯧꯕꯃꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯔꯛꯄꯗꯣ. ꯑꯁ ꯑꯩꯒꯤ ꯆꯦꯈꯥꯎ ꯃꯌꯥꯝ ꯌꯥꯎꯔꯝꯃꯅꯤ ꯑꯔꯤꯛꯄꯒꯤ ꯀꯩꯅꯣꯅꯦ. ꯁꯣꯞꯄꯤꯡꯒꯤ ꯕꯦഗ്ꯁ ꯃꯌꯥꯝꯗꯣ. ꯊꯥꯗꯣꯔꯛꯏꯅꯤꯀꯣ ꯁꯣꯞꯄꯤꯡ ꯇꯧꯕ ꯍꯥꯞꯄꯕ ꯕꯦꯒ ꯃꯌꯥꯝꯁꯦ. ꯗꯦꯛꯂꯥꯊꯣꯟꯒꯤ 2-3 ꯌꯥꯎꯔꯦ. ꯄꯦꯛꯀꯤꯡꯁꯦ ꯑꯩꯅ ꯏꯁꯥꯅ ꯇꯧꯖꯔꯝꯃꯕꯅꯤꯅ ꯄꯨꯔꯥ ꯁꯨꯄꯔ ꯇꯥꯏꯠꯇ ꯇꯧꯔꯝꯕꯅꯤꯅ. ꯄꯤꯗꯣꯔꯦ ꯄꯤꯗꯣꯔꯦ. ꯗꯦꯛꯂꯥꯊꯣꯟ. ꯑꯦꯃꯤ ꯇꯣꯏ 1. ꯗꯦꯛꯂꯥꯊꯣꯟ. ꯑꯦꯃꯤ ꯇꯣꯏ 2. ꯗꯦꯛꯂꯥꯊꯣꯟꯗꯤ ꯑꯌꯥꯝꯕꯗ ꯂꯥꯛꯒꯦꯅꯦ ꯗꯦꯛꯂꯥꯊꯣꯟ. ꯑꯦꯃꯤ ꯇꯣꯏ 3. ꯑꯗꯨꯅ ꯑꯩꯒꯤ ꯗꯨꯄꯠꯇꯥ ꯂꯩꯕꯒꯤ ꯁꯣꯆ. 4. ꯃꯥꯗꯔ ꯀꯦꯌꯔ ꯑꯕꯦꯝꯃꯒꯤ. ꯋꯦꯁ ꯁꯥꯏꯠ ꯑꯩꯒꯤ. H&M ꯑꯩꯒꯤ. 7. ꯂꯨꯂꯨ ꯑꯕꯦꯝꯃ ꯃꯃꯥꯡ ꯕꯦꯝꯃ ꯃꯣꯏ ꯃꯌꯥꯝꯒꯤ. ꯑꯩꯒꯤ. 9. ꯑꯗꯨꯁꯨ ꯑꯩꯒꯤ. ꯀꯩꯗꯩꯅꯣꯗꯤ ꯀꯥꯎꯔꯦ ꯑꯩꯒꯤꯅꯤ. 10. ꯁꯣꯝꯅꯥꯀꯥꯟꯗ ꯁꯨꯝ ꯌꯥꯎꯔꯦ. ꯑꯗꯨ ꯑꯩꯒꯤ ꯑꯥꯏꯐꯣꯟꯒꯤ. 11. ꯑꯩꯒꯤ. 12. ꯑꯕꯦꯝꯃꯒꯤ. 13. ꯃꯥꯒꯤ. ꯑꯩꯒꯤ. 14. ꯑꯩꯒꯤ ꯍꯥꯏꯁꯦ ꯑꯩ ꯏꯁꯥꯒꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝꯒꯤ ꯄꯤꯅꯕ ꯂꯩꯕꯗꯨꯅꯦꯕ. 14. ꯑꯩꯈꯣꯏꯗꯣ ꯑꯗꯨꯗꯣ ꯀꯩꯅꯣꯗꯣ ꯑꯣꯏꯔꯝꯒꯅꯤ. ꯐꯩꯖꯨꯞꯇꯣ. ꯐꯩꯖꯨꯞꯇꯣ ꯐꯖꯅ ꯑꯗꯨꯝ ꯊꯝꯃꯣ ꯁꯨꯗ꯭ꯔꯁꯨ ꯌꯥꯅꯤ. ꯐꯖꯅ ꯑꯗꯨꯝ ꯔꯦꯞ ꯇꯧꯔꯒ ꯄꯨꯔꯛꯄꯅꯤꯅ. 15. ꯑꯗꯨꯗ ꯊꯥꯡꯗꯒꯅꯨ ꯑꯗꯨꯝ ꯁꯨꯞꯅꯕ ꯌꯥꯒꯤꯅꯤ. ꯐꯖꯅ ꯁꯨꯔꯕ ꯄꯣꯠꯅꯦꯕ. ꯐꯩꯖꯨꯞ. ꯃꯝꯃꯤ ꯐꯩꯖꯨꯞ. ꯗꯦꯗꯤ ꯐꯩꯖꯨꯞ. ꯑꯦꯃꯤ ꯐꯩꯖꯨꯞ. ꯑꯕꯦꯝꯃꯒꯤ ꯀꯩꯅꯣꯝꯇꯗꯤ ꯄꯨꯊꯣꯔꯛꯑꯣ. ꯗꯦꯗꯤꯒꯤ ꯖꯤꯟꯁ ꯑꯗꯨꯁꯨ ꯁꯦꯠꯅꯗ꯭ꯔꯤꯕ ꯉꯥꯛꯇꯅꯦ ꯑꯐꯕ ꯉꯥꯛꯇꯅꯦ ꯐꯤꯔꯣꯁꯇ. ꯀꯩꯅꯣꯝ ꯍꯥꯟꯅ ꯊꯥꯁꯦ. ꯐꯤꯒ. ꯇꯣ ꯑꯗꯩꯗꯨꯅ ꯐꯝꯖꯟꯈ꯭ꯔꯤꯗꯣ. ꯑꯦꯃꯤ ꯇꯣꯏ ꯍꯥꯞꯅꯕ. ꯑꯦꯃꯤꯒꯤ ꯐꯨꯁ ꯄꯣꯔꯛꯑꯣ ꯃꯃꯥ ꯐꯨꯁ ꯇꯧꯕꯤꯒꯦ. ꯐꯨꯁ ꯂꯩꯔꯦ. ꯊꯥꯡꯗꯣꯛꯀꯅꯨ. ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯃꯃꯝ ꯊꯥꯡꯗꯣꯛꯄꯗꯅ. ꯗꯗꯥꯒꯤ ꯑꯩ ꯄꯤꯊꯣꯛꯅꯕ ꯑꯩꯒꯤ ꯈꯣꯡꯇꯣ ꯑꯣꯏꯔꯝꯒꯅꯤ. ꯁꯤꯁꯨ ꯃꯤꯉꯣꯟ ꯄꯤꯊꯣꯛꯀꯗꯕ. ꯑꯦꯃꯤꯒꯤ. And fork. ꯃꯃꯥꯒꯤ ꯕꯥꯠꯔꯨꯝ ꯁꯦꯡꯅꯕ ꯑꯩꯒꯤ. ꯑꯗꯨꯗꯣ ꯑꯩ ꯄꯣꯔꯛꯑꯦ ꯂꯩꯔ ꯄꯣꯔꯛꯑꯝꯗ꯭ꯔꯤ. What is this? Cup holder, brush holder. What is this? Oh, Amy's ꯈꯨꯠ ꯊꯛꯅꯕ. ꯊꯝꯃꯣ ꯃꯈꯥꯗ ꯊꯝꯃꯣ ꯊꯣꯏꯕꯤ. Amy shoes. ꯁꯤ ꯊꯝꯃꯣ. Amy photo. Amy photo frame. Cup holder. Clips.
Sidi. Photo in the home. What a number or go. Some numbers lagi. Migi bread. Ako ko post mo. Papa thang sa naman. Okay. Gusto mango. Dini ko. Eh. Sila yung matay buras litaw bread. Di le hello ma. Wait. An ba siya si di. Purple lo ya si di. Wings. More. One. Tama tamo. Two. Last natin. Tama slowly. Lang ano toy bi. Three. Slowly. Kangi si di. Slowly. Five. Six. Seven. Lauro de di dagi. Tamo. Tamam litre kai dune ngai se. Amy, what is that? Oh, it's yours. Wipes. Daddy shoes. The weight hand ga da ba kai purak pa ne ba. Adu mata da kilom helin. Kudak da lokthok dai du di. Se thamo mummy gi ni. Amy gi dress. Amy gi ni. Yes, jagmag Diwali ni dada. Oh wow. Kay no duwa. Amy, ay kay no khao. Ay kyagi. Ay gi deti sidi hapak podo na tro. Oh. Heavy. Very heavy. Very heavy. This is very heavy. Actually, what is it? Sagage shopping board. Khao do bibiro ado si phiro na ja kala pukha ki. Suitcase tu ko pura sia da. Mathak tare ho suitcase to. Mut lage. Bye-bye taro. Dede bye-bye taro. Ông lôi sân bay thabak tors. Unboxing se pura real unboxing ne lei ba poche me am loi na package se unpack tawra bane ba tawra khiba me am do sengo da na macha ga mapa ga sanai sengo se am phase ye Amy gi sticker di ga dai abe bana na pi ne ma pai sina Wow, so beautiful. Ibani gi kap tom teng khalo am phasa gim ne to ibani gi purak sira le roi sira tang malli nong si yenge masak phaja man ba da le rei ne tang ba diam tang ba da de ba khoi pom mo gi